Mathang thagi amadagi Houduna Pangthok Kadouriba Reso 2026 ki promo event ama Oina the Phoenix Run HAINA MINGTHONBA Marathon ngasi Manipur Institute of Technology Department dagi Houduna LAMTHA Manipur Institute of Technology na SHINDUNA Pangthok KHIBA Marathon aduda NUPA NUPI AMADI ANGANG PUNNA MEEOI CHOHOM HENBANA SHARUK YAKHI Marathon asiga mari leinena Mechanical Engineering Department ki faculty Maishnaw Anil Kumar na phongdorakpada Chahi khudingi Pangthok liba Engineering College na siliba Reso asi cultural gi oiba thoram amani masigi thoram asibu Manipur da laidiba Engineering College singi mahiroi sing asu saruk yahanana bagi Pangthok pani haina phongdoki Tigi khoigi event se Reso gi makhada akoina Phoenix Run haiba first edition ama haudok sabani aduga akoigi main idea of sigi event haudok pagi main idea se akoina fitness fasting fitness kini aduga akoina annually technical as well as cultural festival ama akoina haudok sai adugi do kuire tawra ise Reso kowa Reso se akoina promote tawnaba akoina sigi event se pangthok sabani ngasigi event se 7 km gi run amani aduda akoina main target tawjari se mayam ama akoigi state ta leiba colleges aduga akoigi mahiroi sing mayam ama punna akoigi engineering college ta kamaina tawraga akoina sigumba festival ama keno organize tawi aduga kamaina moi mayam su yaunaba saruk yaujanaba aduga yamna fajana grand scale da akoina tawning bagi sigi promotion ama sinjabani so akoina adumain tawraga hojik akoina khanjarize si yamna successful oini aduga mi mayam su response yamna phajare hojik ngasi gi ranje aduna akoigi akoina khanjabada akoigi event se successful oire na khanjai akoigi total ngasi gi participants se 350 muki total participants oidoini aduga akoina oja faculty members ti hojik punna paragadi adude hena hela ani aduna akoi yamna fajana haidi akoi slot se akoina registration hek haubaga loisan gre haitare nini da dum loisan gre aduna akoi response fajaba da akoina ju sinba se angamba thakta sinna ne aduna ngasi gi fajana response fange yam nungai je haitare